Manipur ki Chief Secretary ama lakadawre auri Governor amju hapkore asine singba kaya masi media da ngangnariba saknariba mayamsi taba wareda haibadi khoisi Manipur si laik laisu chu phana hairi haibdong tawi college su masing khangdre lairise audagi university maktada phana yame university lairise thaina di Manipur university am laina honabda ya wa hojikti university masing university am chung university manaba dim university phana yamna laire asuk yamna laiba college asuk yamna laiba university sing laina state amagi laingak sigi governor laingak to the governor gi role karino governor karino audagi chief minister karino gaisi khang dabadawna laibak ama state ama haibadudi state gi laingak haibasidi chief minister dune kana sunati governor haibi chumnagi center gi agent ama thamjabani hoi government ga semamdai vote ka tor government ga semamdai amuk PR ga lai matam dabudi mag importance lai ko aduna tabagi damukta di governor ji kari sunati ngangna ga dobudi haina ga dobudi chief minister ship adune chief minister kai dobige chief minister na mage power do sinaba ngamdrabra khangdene masi asi hairaga di kihanba budi hekta kihalai ko aingona suma sing khangna kihala khrabani chief minister na asi chief minister matang da hairoina odagi mo mahakti lairaduna Manipur gi larik laisu hairaba leader ga su oiba kaya amana mo hairi ne yamna chief minister gi matang thi ngak thamgi si masi ngangna gi gumji magi si gaina chief minister gi ngangda di kanai ngangna si ge lebak si kaino lebak sa noi myam taw si kaido lebak si lore ne kangkhong ji pumchai charabani ko somda chief minister sahab na magi di lala lenda leibadawna khoigi hojik thoiba leiba kangkhong chaibga si suklei leitabadawna nungai ai fabigi wari dani ma hojik tawrise khangde leibak si kamai dawdono